ꯋꯥꯈꯜ ꯀꯁꯦ ꯃꯑꯣꯡ ꯃꯑꯣꯡꯒ ꯈꯟꯖꯔꯛꯏ ꯄꯣꯠꯁꯤ ꯁꯤꯗꯣꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯆꯥ ꯑꯅꯤꯁꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯄꯥ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯣꯟꯊꯣꯛꯑꯅꯤ ꯂꯥꯎ ꯍꯥꯏ ꯃꯌꯥꯝ ꯂꯥꯎ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯍꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯊꯔꯨꯔꯒꯦ ꯉꯔꯥꯡꯁꯦ ꯉꯥ ꯇꯪꯕ ꯅꯨꯃꯤꯠꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯩꯅ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯏꯁꯥꯁꯦ ꯑꯔꯨꯝ ꯍꯧꯔꯛꯇꯅꯕ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯩ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯪꯕꯗꯨꯗꯤ ꯇꯣꯉꯥꯀꯥꯟꯖꯤ ꯑꯣꯏꯅ ꯉꯥ ꯇꯪꯉꯦ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯈꯨꯠꯁꯥ ꯑꯃꯅꯤ ꯒꯥꯔꯤ ꯉꯥꯏꯗꯣꯏꯁꯤꯅ ꯌꯥꯝ ꯇꯜꯂꯦ ꯉꯔꯥꯡꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯕꯦꯇꯣꯟꯁꯨ ꯄꯥꯏꯁꯜꯂꯛꯑꯦ ꯐꯖꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯆꯥꯊꯔꯒꯦ ꯄꯥꯏꯁꯜꯂꯛꯑꯦ ꯀꯥꯏꯗꯅꯀꯣ ꯑꯩ ꯋꯥ ꯉꯥꯡꯒꯁꯦ ꯄꯥꯏꯁꯜꯂꯛꯑꯦ ꯀꯥꯏꯅ ꯑꯉꯥꯡꯗꯤ ꯁꯦꯂꯔꯤꯁꯨ ꯁꯨꯝ ꯆꯪꯉꯛꯑꯃꯤꯅ ꯑꯩꯅ ꯑꯆꯧꯕ ꯉꯥ ꯑꯃ ꯆꯥꯊꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕ ꯑꯗꯨꯒ ꯏꯁꯥ ꯉꯝꯃꯟꯗꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯉꯣ ꯐꯖꯅ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇ ꯍꯧꯖꯤꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏ ꯆꯠꯂꯔꯣꯏꯒꯦ ꯑꯩ ꯈꯟꯕ ꯏꯆꯥꯁꯤꯡꯁꯦ ꯉꯥ ꯁꯨꯛꯇꯣꯔꯦꯕ ꯀꯨꯏꯅ ꯆꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯗꯦꯠ 16ꯗꯒꯤꯅꯤ ꯑꯩꯈꯣꯏꯅ ꯉꯥ ꯍꯦꯜꯂꯛꯏꯁꯦ ꯗꯦꯠ 15ꯗ ꯃꯄꯥ ꯍꯟꯈꯤꯕꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯆꯥꯔꯝꯃꯒ ꯗꯦꯠ 16ꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯉꯥ ꯍꯦꯜꯂꯛꯏꯁꯦ ꯁꯨꯛꯀꯨꯏꯕ ꯆꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯏꯆꯥ ꯅꯤꯄꯥꯅ ꯍꯥꯏ ꯃꯝꯃꯤ ꯅꯪ ꯍꯧꯒꯠꯄ ꯉꯝꯒꯗ꯭ꯔꯥ ꯃꯥ ꯆꯤꯛꯀꯟ ꯂꯩꯔꯨꯔꯒꯦ ꯆꯤꯛꯀꯟ ꯊꯣꯡꯕꯤꯔꯣꯏ ꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯥꯁꯨ ꯇꯣꯉꯥꯟꯀꯥꯟꯁꯤꯒꯗꯨꯗꯤ ꯀꯥꯏꯗꯩ ꯆꯥꯗꯣꯔꯤ ꯑꯩꯇꯕꯨ ꯁꯨꯝ ꯆꯤꯟꯁꯦ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯣꯉꯥꯟꯀꯥꯟꯁꯤꯗꯣ ꯈꯛꯇꯪ ꯅꯝꯊꯨ ꯍꯥꯊꯨꯅ ꯈꯔ ꯆꯥꯁꯜꯂꯦ ꯑꯗꯣ ꯃꯥꯁꯨ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯃꯛꯁꯨ ꯄꯣꯠꯇꯣ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯍꯋꯥꯏꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯁꯨꯝ ꯃꯦꯒꯤꯒꯨꯝꯕ ꯆꯥꯁꯜꯂꯛꯑꯃꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯕꯖꯥꯔ ꯆꯠꯂꯒꯦ ꯄꯩꯁꯥꯁꯨ ꯈꯔ ꯂꯧꯊꯣꯔꯛꯑꯒꯦ ꯉꯥꯁꯨ ꯂꯩꯔꯛꯑꯒꯦ ꯕꯖꯥꯔ ꯈꯔ ꯇꯧꯔꯛꯑꯒꯦ ꯍꯥꯏꯅ ꯕꯖꯥꯔ ꯆꯧꯕꯗ ꯑꯃꯨꯛ ꯏꯁꯥꯁꯦ ꯀꯩ ꯇꯧꯈꯤꯗꯣꯏꯅꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯉꯥꯏꯅꯤ ꯒꯥꯔꯤ ꯐꯪꯗ꯭ꯔꯗꯤ ꯑꯁꯨꯝ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤꯗ꯭ꯔꯣꯕꯅꯤ ꯉꯥꯒ ꯀꯦꯟꯁꯦꯜ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛꯁꯨ ꯁꯪꯒꯣꯜꯁꯦꯟꯅꯤ ꯑꯌꯨꯛꯁꯦ ꯑꯩꯈꯣꯏꯁꯨ ꯆꯥꯗꯦꯕ ꯅꯨꯡꯗꯥꯡ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛ ꯂꯩꯔꯨꯔꯒ ꯑꯗꯣ ꯁꯤꯗꯗꯤ ꯉꯥꯁꯦ ꯑꯌꯨꯛ ꯅꯠꯇꯅ ꯐꯪꯗꯦꯕ ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗꯁꯨ ꯐꯪꯉꯤꯅꯦ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯒꯤ ꯉꯥꯒꯨꯝꯕꯗꯣ ꯐꯪꯉꯦ ꯑꯗꯨꯗꯤ ꯆꯥꯅꯤꯡꯗꯕꯅꯤꯅ ꯁꯟꯗꯥꯗꯗꯤ ꯆꯠꯇꯦꯕ ꯑꯌꯨꯛꯇꯅ ꯑꯐꯕ ꯐꯪꯉꯦ ꯍꯧꯖꯤꯛꯁꯨ ꯄꯨꯡ 10 ꯇꯥꯔꯦ ꯂꯣꯏꯁꯜꯂꯝꯃꯅꯤ ꯉꯥꯁꯦ ꯁꯨꯝ ꯆꯠꯁꯤꯔꯥ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯗ ꯍꯟꯗꯛꯀꯤ ꯑꯅꯥꯕꯁꯦ ꯃꯑꯣꯡ ꯑꯃꯒꯤ ꯑꯅꯥꯕꯅꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯅꯥꯖꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏ ꯑꯩꯁꯦ ꯅꯥꯁꯨ ꯅꯥꯒꯟꯗꯦꯕ ꯑꯅꯥꯕꯁꯨ ꯈꯥꯡꯉꯝꯖꯕ ꯅꯥꯕ ꯈꯥꯡꯉꯃꯤꯅ ꯑꯅꯥꯕꯗꯨ ꯎꯠꯄ ꯉꯝꯗ꯭ꯔꯦꯀꯣ ꯌꯥꯝ ꯅꯥꯒꯟꯖꯗꯦ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯩ ꯅꯥꯁꯨ ꯅꯥꯒꯟꯗꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯐꯖꯅ ꯏꯁꯥꯁꯦ ꯃꯤꯅꯒ ꯐꯨꯗꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯕꯣꯕꯣꯟꯗꯒ ꯀꯥꯎꯔꯒ ꯍꯜꯂꯛꯄꯗ ꯈꯨ ꯈꯨꯔꯥꯡ ꯆꯤꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯟꯗꯛ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯐꯖꯅ ꯑꯗꯨꯏ ꯃꯊꯛꯇ ꯃꯄꯥꯁꯨ ꯂꯩꯇꯕ ꯒꯥꯔꯤꯁꯦ ꯂꯥꯛꯇꯦ ꯌꯥꯝ ꯐꯪꯕ ꯌꯥꯝ ꯋꯥꯏꯑꯦꯕ ꯒꯥꯔꯤꯁꯦ ꯃꯤ ꯊꯟꯅꯇ ꯂꯥꯛꯄ ꯑꯃꯗꯤ ꯂꯥꯛꯑꯦ ꯅꯣꯡꯃꯝꯅꯤ ꯒꯥꯔꯤꯁꯦ ꯕꯖꯥꯔꯗꯩ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯄꯣꯠ ꯂꯩꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯉꯦ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯌꯦꯡꯒꯦ ꯉꯁꯤꯗꯤ ꯂꯦꯁ ꯀꯨꯔꯀꯨꯔꯤ ꯂꯩꯔꯛꯏꯁꯦ ꯏꯆꯥꯒꯤ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯉꯁꯤꯗꯤ ꯁꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯗꯣꯏꯅꯤ ꯆꯥ ꯊꯛꯑꯒ ꯑꯩꯁꯦ ꯄꯨꯡ 10 ꯍꯧꯖꯤꯛ 11 ꯇꯥꯔꯦ 10ꯗꯩ ꯆꯠꯄꯅꯤ ꯑꯗꯣ 11ꯗꯤ ꯇꯥꯔꯦ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤꯑꯕ ꯁꯨꯝ ꯍꯤꯞꯆꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯍꯤꯞꯅ ꯁꯨꯝ ꯂꯩꯕꯗꯣ ꯃꯇꯝꯒ ꯆꯠꯈꯤ ꯈꯪꯍꯧꯗ꯭ꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯒ ꯑꯁꯤꯒꯤ ꯂꯦꯁꯀ ꯀꯨꯔꯀꯨꯔꯤꯒꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯆꯥꯅꯤꯡꯗꯔꯦ ꯑꯇꯩꯁꯦ ꯑꯁꯤꯅ ꯁꯥꯔꯞ ꯇꯧꯕꯅ ꯍꯥꯎꯗꯣꯏ ꯃꯥꯏ ꯈꯜꯂꯤ ꯆꯤꯟꯗ ꯑꯁꯤꯅꯤ ꯑꯩꯒꯤ ꯕꯖꯥꯔ ꯈꯔ ꯇꯧꯔꯛꯄ ꯍꯥꯏꯕꯨ ꯋꯥꯔꯦꯗ ꯍꯤꯞꯅꯤꯡꯉꯦ ꯋꯥꯏꯗ ꯑꯩꯒꯤ ꯁꯝ ꯇꯨꯝꯃꯨꯕꯒꯤ ꯉꯁꯤꯗꯤ ꯁꯨꯝ ꯇꯨꯝꯗꯦꯕ ꯉꯔꯥꯡꯁꯦ ꯑꯩꯅ ꯅꯍꯥꯟ ꯌꯨꯝ ꯁꯦꯡꯕꯅꯤꯅꯅꯦ ꯑꯩꯅ ꯏꯁꯥꯗꯣ ꯀꯟꯅ ꯑꯔꯨꯝ ꯍꯧꯕꯗꯗꯤ ꯏꯁꯤꯡꯅ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯀꯥꯕꯣꯛꯇ ꯁꯨꯝ ꯂꯨꯊꯣꯛꯑꯕ ꯑꯗꯨꯗꯩꯗꯤ ꯉꯔꯥꯡꯗꯤ ꯑꯩꯅ ꯈꯔ ꯅꯨꯡꯉꯥꯏꯔꯃꯤꯅ ꯁꯦꯝꯄꯨ ꯇꯧꯅ ꯀꯟꯗꯤꯁꯅꯔ ꯇꯧꯗꯅ ꯐꯖꯅ ꯂꯨꯔꯦ ꯑꯗꯨꯗꯤ ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯀꯣꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗꯔꯦ ꯑꯗꯨꯅ ꯁꯝꯒꯁꯦ ꯄꯨꯡꯐꯥ ꯐꯥꯔꯦ ꯑꯩ ꯌꯨꯝꯁꯦ ꯐꯨꯔꯪ ꯀꯥꯞꯄꯣꯛ ꯑꯣꯜꯂꯦ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯂꯣꯏꯁꯟꯅꯤꯡꯗꯔꯦ ꯃꯤꯅꯠ ꯄꯨꯡꯆꯥꯏ ꯂꯩꯔꯦ ꯍꯛꯆꯥꯡꯒꯁꯦ ꯅꯨꯡꯉꯥꯏꯇꯗꯦꯕ ꯊꯃꯣꯏꯒꯁꯦ ꯏꯄꯤꯛ ꯄꯤꯛꯑꯦ ꯋꯥꯈꯜꯒꯁꯦ ꯃꯑꯣꯡ ꯃꯑꯣꯡꯒ ꯈꯟꯖꯔꯛꯏ ꯄꯣꯠꯅꯤ ꯑꯩꯒꯁꯦ ꯁꯤꯗꯣꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯆꯥ ꯑꯅꯤꯁꯦ ꯀꯥꯏꯅ ꯋꯥꯈꯜꯒꯗꯣ ꯅꯥꯗ꯭ꯔꯤꯉꯩ ꯐꯩ ꯅꯥꯔꯛꯑꯗꯤ ꯃꯑꯣꯡꯅꯤ ꯈꯜꯂꯤꯁꯦ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇꯤ ꯃꯤꯅꯤꯠ 15ꯃꯨꯛ ꯄꯣꯊꯥꯒꯦ ꯁꯣꯔꯒꯁꯦ ꯈꯤꯇꯪ ꯍꯣꯟꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯖꯅ ꯑꯗꯨꯒ ORS ꯂꯩꯔꯛꯏ ꯅꯍꯥꯟꯗꯒꯤ ꯑꯩ ꯆꯥꯛꯁꯤ ꯏꯆꯥ ꯆꯥꯁꯟꯗꯦꯕ ꯑꯗꯨꯅ ꯁꯣꯟꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯅ ORS ꯑꯃꯈꯛꯇꯤ ꯂꯩꯔꯦ ORSꯁꯦ ꯊꯛꯑꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯆꯥꯔ ꯀꯩꯅꯣ ꯂꯣꯜꯂꯒ ꯊꯛꯄ ꯍꯥꯏꯅꯤ
से लेरे मैम ORS सी ORS नतब तो ऑरेंज की फ्लेवर नि सी ऑरेंज फ्लेवर नतब तो पम सु लई मारे को ए अमा खक्ति लेमन गी र कई नु खंगदे अमा खक्ति उगुम तौ गरे ऑरेंज की नतब फार्मेसी द ORS संग पिउ हाइ दो दे असे सुम पिरे असे से इसिंग से बॉइल तौरगा इंगहलगा लो हाइबने बको आइसु लिटर इसिंग द सिमा हाप तुइबो मारे दो आइदि हापरोय से खरा 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 ngahak leitana khara khara naire thakpa aine aidi orange color ga oigeda mane khalu re oidam de sidi asing na haibada ai thakti orange ka se nakti sa se nungai tare aina kandraga di sani se kana yengane na ketha ba yadre mapale de ketha ya ba hipchandana ga sum thabak tawjosu dikti aina tawduimina khara kanda yade अखोई परुना खंजरी बा इसे करे हाउ बसाय नाइ तुमिन तुमिन ने हंदे नंग दु साउने आजु सोम द ओट सारे मयाम बदी सरा वाला सखरा अयुक्त आलू सोक तो संबिरे मा दु सारा सखरा अपोरम ग तवरगा मा दि साक पिसदरे ओट सोइना होबिरे मागी सा नुंगाइ ते दाइ सास मेकअप तवरमिना ना बा मिगा मालम तन बना लोइदा सुम हिपना त लेनी अदो अइना nga पुरपदो बेगता सुम ले ngasai हिपना ना लेरे नुंगाइ तब दो दि हिपना हम हिप थोंगना लेथोबा अदो हजि nga से फ्रिज मनung da hapjan ga hojik ti chabe yaroy ba koi sangon ye ni na thang sa doi ni अदो फ्रिज da hapjan na tham gra ai gi ne na poraga akoi paru ni le sam cha nga ni na les pa me रौना पोरे अतई गादीने थिंगदगदी पुंग 10 तागदी गासे फंगबा वालेबा पुंग 9 मखाई मनुंग द चलदी अचौ चौबा पा मदो गादो फंगे तंग थेंगना चलदी अफा अफबा सिंग लौना खरगा सुम लेहौबदुना थेंगना लाकपा कांगुगी ओइरे अदुबुदी लोकल गी गा नतनीदा अकोई लोकल त मचायबा अमखक्तुदी याम चादे अमखक्तुदी अम्बबु चाजेदा मरग मदि हाइनबनी चलानी दो कइनो अनाबागा इंजेक्शन थाइगा खोलिगा हाइबा मतुंग नेगिदि चाद्रे कयासु फंगनि फंगदरे मीसिंग अदुसु चानाद्रेदा लोकल गी त फंगमनिना अमदुना केजी दा चाम कुल्ला कइनो पी मारे अदुगा असिना केजी दा चाम मरफु सि चामदोगा फ्रिज ता हपचला थंगमरागे संगोन जेन ओइरसु ने चामदोगा फ्रिज ता सुम हपचले संदादा दुप थारम दाइदा मु इरु थोक्तोयेबा चुगला है क्या मैम अगी ngasi video se kaino hangre sai ayukta aina ngasai ayukki video do da nga cham gane dana tawbodo nga chamaga di phula hoglo poda pukse nungai ta nan luga ba do di freeze ta cham thoga freeze manungda di thamjalame adu ga di hipna lebese adu makha ta video ambau sem dre sa nungai jamina ne sum hiptana leire ichani papung ani makhai tare school ai ma sakhun de yingi ba chai jang ga loira ba sudi sa nungai ta manungi dana ne चाका थोंगद्रे अब चरागी थोंगदोदी खरा दिली होबने अदो मांगोना खरा पिजरे खरा ना पितु से खरा पिजरे अदुगा फल फ्रूट तौरा खरा पिजरे हंदक नोंगनि से इसा नोंगाइ तबदगी मोइ से चाक चजि खरा चजि गाइदे सुम इंगमदो अयुकी दुना बारो द साबगुंबा अदुमाना तौरे दे मेगी खरा चारागा इसा जे नोंगाइ तबना हगोनागा थोंनिंगबगा पोक तर साइ दागसिसु ngahak saring sum khara param ya sum hale sum doi nong maning ngasi adi humni di sura mare isa nongai le tese ai di isa nongai ta bai na su sum ga no tau bana ta bana arum hobadi na ai arum hobadi na ta ba sum nongai ta na sum kok sida nongai di hipna sum lai ni aduni ado ayuki video duga dagi hojik samdare nga chami do pung 13 makai tara bani aba adu dai samdara pa video hoidoi ni ngasi gise ayuk tu di nga chabi ya da bani na chahadre adu hangni hojik se pung 10 tare thonglora polora pada tam ngai te handa ki sa kunu ngai te se phatana ngai te the ma'am akoi ngarang di nga ta tonga kan jina tamra mena ngasi nga thong mana phajana sara ga na tawra chaning de nga thong se uraga ne sa se ganum tawra duna tonga na ina amma khame sindi ga alu ga ma iro le ba adu beri iron ge to ba duna chakra changga ra ne khalle ba adu beri iron ba do lok thong se nungai tra ba
ꯑꯗꯨꯁꯨ ꯇꯣꯃꯦꯇꯣꯒ ꯑꯂꯨꯒꯗꯤ ꯏꯔꯣꯜꯂꯦ ꯑꯩꯅ ꯀꯩꯅꯣꯒꯗꯤ ꯇꯤꯜꯍꯧ ꯃꯅꯥ ꯐꯗꯤꯒꯣꯝ ꯃꯅꯥꯁꯤꯗꯤ ꯐꯖꯅ ꯍꯥꯞꯄꯒ ꯂꯣꯜꯂꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯀꯨꯏꯔꯦ ꯉꯥ ꯊꯣꯡꯕ ꯆꯥꯕꯁꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ 이러면서 모로 간사 한다 진진나 ꯒ꯭ꯌꯥꯟ ꯏꯃꯥ ꯏꯇꯥ ꯇꯥꯁꯟꯗ꯭ꯔꯦ ꯑꯩꯅ ꯍꯥꯎꯕꯒꯗꯣ ꯈꯪꯗ꯭ꯔꯦ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯅ ꯑꯩꯅ ꯉꯥ ꯏꯔꯣꯟꯕꯁꯤꯒ ꯉꯥ ꯑꯇꯥꯎꯕꯁꯤꯒꯅꯦ ꯍꯥꯎꯕꯗ ꯃꯥꯅ ꯑꯩꯅ ꯆꯥꯕ ꯑꯗꯩꯗꯤ ꯈꯥꯃꯦꯟꯒ ꯂꯩꯔꯛꯇ꯭ꯔꯦ ꯉꯥ ꯊꯥꯎꯁꯤꯗꯤ ꯍꯥꯞꯄꯦ ꯉꯥ ꯊꯣꯡꯕꯗꯨꯅ ꯑꯗꯨꯒ ꯑꯩ ꯈꯥꯃꯦꯟ ꯂꯩꯔꯛꯇꯕꯗꯤ ꯃꯅꯥ ꯇꯥꯕꯤꯒ ꯉꯧꯁꯜꯂꯦ ꯀꯩꯅꯣ ꯑꯁꯤꯅ ꯃꯔꯣꯟꯕꯨ ꯊꯣꯛꯑꯝꯃꯤꯅꯦ ꯍꯥꯎꯕ ꯃꯤꯁꯤ ꯁꯥꯗꯅ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯐꯝ ꯈꯪꯉꯣꯏꯗꯣꯔꯦꯕ ꯑꯩ ꯆꯥꯛꯆꯥꯁꯤꯁꯨ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯔꯣꯏ ꯆꯥꯅꯤꯡꯕ ꯀꯤꯛ ꯀꯤꯛ ꯉꯝꯅ ꯆꯥꯕꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯁꯨ ꯌꯦꯡꯅꯤꯡꯉꯔꯣꯏ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯃꯃꯨꯛ ꯁꯤꯗꯣꯔꯦ ꯑꯩꯈꯣই ꯃꯄꯥ ꯍꯥꯏꯌꯦ ꯑꯩꯈꯣই ꯁꯥꯒꯩ ꯑꯣꯟꯊꯣꯛꯑꯅꯤ ꯑꯗꯨ ꯉꯥ ꯍꯦꯟꯗꯣꯏ ꯈꯟꯕ ꯇꯜꯂꯦ ꯑꯍꯥꯎꯕ ꯃꯄꯥ ꯍꯥꯏꯌꯦ ꯆꯥꯍꯧꯔꯣꯏ ꯐꯖꯅ ꯆꯥꯍꯧꯔꯒ ꯑꯃꯨꯛꯀ ꯄꯨꯟꯅ ꯆꯥꯁꯤꯟ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯑꯗꯨ ꯃꯇꯥꯡꯁꯤꯗꯁꯨ ꯚꯤꯗꯤꯑꯣꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ